ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯌꯨꯝ ꯃꯊꯛꯇꯅꯦ, ꯈ꯭ꯋꯥꯏ ꯌꯨꯝ ꯃꯊꯛꯇ꯫ ꯑꯗꯨ ꯃꯈꯥꯗ ꯐꯤ ꯁꯨꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯤ ꯐꯧꯕꯒꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯛꯇꯅꯦ, ꯑꯗꯨꯒ ꯌꯨꯝꯊꯛꯁꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯄꯥꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯍꯥꯏꯇꯥꯔꯦ, ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤ ꯔꯨꯠꯅꯦ꯫ ꯁꯤ ꯃꯊꯛꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ ꯑꯗꯨꯝ ꯁꯦꯀꯦꯟ ꯀꯥꯟꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯁꯨ ꯎꯒꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯄꯥꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ, ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯔꯒꯗꯤ ꯁꯤꯅ ꯐꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁꯨꯃꯥꯏꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕ ꯑꯣꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯐꯝꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯨ ꯂꯣꯏ ꯑꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥ ꯍꯥꯏꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯃꯦꯗꯤꯌꯥꯅꯤꯀꯣ꯫ ꯑꯗꯣ ꯃꯦꯗꯤꯌꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯗꯨꯁꯨ ꯃꯦꯗꯤꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯈꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯃꯦ 3ꯗꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯐꯣꯡꯕ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯑꯩ ꯑꯆꯨꯝꯕ ꯇꯧꯕ ꯃꯦꯗꯤꯌꯥ ꯑꯃꯠꯇ ꯑꯩ ꯊꯦꯡꯅꯗ꯭ꯔꯦꯅ ꯑꯩ ꯂꯧꯕ ꯌꯥꯔꯦ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯃꯤ ꯍꯥꯠꯅꯕ ꯁꯨꯅꯕꯒꯤ ꯃꯦꯗꯤꯌꯥꯁꯤ ꯐꯣꯡꯅꯤꯡꯗꯕ ꯃꯦꯗꯤꯌꯥ, ꯑꯗꯨꯝꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯥꯡꯕꯨ ꯑꯃ, ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯏꯔꯒ ꯁꯝꯅ ꯍꯥꯏꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯃ ꯂꯩꯔꯦ, ꯁꯣꯔꯣꯛ ꯑꯃꯗ ꯄꯤꯛꯈ꯭ꯔꯕ ꯍꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯦ, ꯃꯗꯨ ꯈꯛꯇ ꯀꯣꯚꯔꯦꯖ ꯇꯧꯕ ꯑꯗꯨꯝꯕ ꯃꯦꯗꯤꯌꯥꯁꯨ ꯂꯩ꯫ 24 ꯑꯋꯥꯔ ꯀꯣ, ꯄꯨꯡ 24 ꯑꯗꯨꯝꯕ ꯃꯦꯗꯤꯌꯥ ꯂꯩ꯫ ꯑꯗꯨꯒ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯅꯤꯡꯗꯕ ꯃꯦꯗꯤꯌꯥ, ꯐꯣꯡꯉꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯣꯡꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯑꯣꯡꯗ ꯐꯣꯡꯕ ꯄꯥꯎ, ꯑꯗꯒꯤ ꯄꯩꯁꯥ ꯆꯥꯔꯒ ꯐꯣꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯌꯥꯝꯗ ꯆꯤꯡꯅꯍꯟꯕ, ꯂꯩꯍꯟꯕ, ꯑꯗꯨꯝꯕ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ, ꯉꯁꯤ ꯉꯔꯥꯡꯗ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯏꯕ ꯇꯥꯔꯦ, ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄꯤꯕ, ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄꯤꯕ, ꯑꯩ ꯍꯥꯏꯁꯦ, ꯑꯗꯩ ꯃꯤꯂꯤꯇꯦꯟ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄꯤꯕ, ꯁꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯦꯗꯤꯌꯥꯁꯤꯅ ꯐꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯦꯛ ꯍꯦꯛ ꯌꯣꯟꯕ꯫ ꯑꯗꯣ ꯃꯦꯗꯤꯌꯥꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦꯅ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯥꯛꯑꯦ꯫ ꯑꯗꯣ ꯍꯥꯏꯅꯔ ꯂꯥꯛꯄ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯑꯆꯨꯝꯕ ꯐꯣꯡꯕꯤꯗ꯭ꯔꯗꯤ, ꯑꯗꯩ ꯑꯆꯨꯝꯕ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ, ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯗꯗꯤ ꯀꯔꯝꯕ ꯑꯆꯨꯝꯕꯅꯣ ꯎꯕ ꯐꯪꯗꯣꯔꯤꯁꯦ? ꯃꯦꯗꯤꯌꯥꯅ ꯑꯆꯨꯝꯕꯗꯣ ꯐꯣꯡꯕꯤꯗ꯭ꯔꯕꯅꯤꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯩꯇꯩꯅ ꯀꯨꯀꯤ ꯍꯥꯠꯄꯤꯔꯦ ꯍꯥꯏꯕꯒꯨꯝꯕ, ꯀꯨꯀꯤꯅ ꯃꯩꯇꯩ ꯍꯥꯠꯂꯦ ꯍꯥꯏꯕꯒꯨꯝꯕ ꯋꯥꯍꯩꯗꯤ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯕ ꯇꯥꯗꯕ, ꯁꯤꯒꯨꯝꯕ ꯄꯣꯠꯁꯦꯀꯣ, ꯑꯗꯨꯝꯕꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ, ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯍꯦꯛ ꯃꯦ 3ꯗꯒꯤ ꯑꯩꯅ ꯉꯛꯄ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯍꯦꯛ ꯃꯦ 3ꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ NDTVꯒꯁꯦ ꯂꯥꯛꯇꯅ ꯀꯣꯚꯔꯦꯖ ꯇꯧꯗꯅ ꯊꯦꯡꯅꯕꯁꯦ, ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯄꯩꯁꯥ ꯄꯤꯔ ꯂꯩꯔꯦ ꯃꯦꯗꯤꯌꯥꯁꯤꯡꯁꯦ ꯍꯥꯏꯕꯁꯦ꯫ ꯁꯨꯝꯕ ꯈꯔꯁꯨ ꯂꯩ꯫ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯀꯅꯥꯅ ꯄꯥꯎꯁꯤ ꯄꯤꯔꯤꯕꯅꯣ, ꯂꯥꯟꯅ ꯄꯥꯎꯁꯤ ꯄꯤꯔꯤꯕꯅꯣ, ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ, ꯀꯔꯝꯕ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯅ ꯄꯤꯔꯛꯄ ꯄꯥꯎꯗ ꯆꯨꯝꯃꯦ ꯈꯜꯂ ꯐꯣꯡꯉꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯪꯕ ꯑꯗꯨꯅ ꯌꯥꯔꯕ꯭ꯔꯥ, ꯑꯗꯩ ꯑꯩ ꯑꯃꯗꯤ ꯑꯗꯣꯝꯅ ꯈꯛꯇꯅ ꯆꯦꯜꯂꯒ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯦꯗꯤꯌꯥꯁꯤꯡ ꯂꯥꯟꯅ ꯐꯣꯡꯉꯤꯕꯁꯤꯡꯁꯦ, ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡ ꯂꯥꯟꯅ ꯐꯣꯡꯉꯤꯕꯁꯤꯡꯁꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩꯌꯦ꯫ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯤ ꯀꯟꯈꯠꯂꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯊꯤꯡꯖꯤꯟꯕꯤꯕ, ꯗꯇꯥ ꯊꯤꯡꯖꯤꯟꯕꯤꯕ ꯇꯧꯏꯀꯣ, ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯅꯕꯅ꯫ ꯑꯗꯒꯤ ꯏꯚꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯍꯦꯟꯅ ꯄꯥꯎꯁꯤ ꯐꯣꯡꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀ ꯇꯧꯕꯤꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯗꯕ ꯑꯗꯨꯝꯕ ꯃꯦꯗꯤꯌꯥꯗꯁꯨ ꯂꯩꯉꯥꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯨ ꯊꯦꯡꯅꯕ꯭ꯔꯥ, ꯑꯗꯨꯃꯥꯏꯅ ꯎꯕ꯭ꯔꯥ? ꯃꯦꯗꯤꯌꯥ ꯐꯣꯡꯍꯟꯗꯕ, ꯄꯥꯎ ꯐꯣꯡꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯇꯧꯕꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ? ꯁꯨꯝꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯥꯟꯕ ꯈꯔ ꯑꯗꯨꯝ ꯎꯈꯤꯕ ꯍꯥꯏꯇꯥꯔꯦ꯫
ꯑꯗꯣ ꯃꯁꯤ ꯑꯩꯅ ꯂꯥꯟꯕ ꯆꯨꯝꯕꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝꯁꯤ ꯍꯥꯠꯂꯦ ꯍꯥꯠꯄꯤꯔ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯟꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯇꯥꯒꯤ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤ ꯃꯤꯆꯝꯁꯨ ꯁꯤꯔꯒ ꯍꯦꯛꯇ ꯈꯨꯠꯂꯥꯏ ꯊꯝꯃꯒ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯁꯝꯅꯕ ꯃꯤꯅꯤ ꯑꯗꯥ ꯁꯝꯅꯕ ꯃꯤꯅꯦꯅ ꯈꯕꯔ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯕ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯐꯥꯎꯕ ꯑꯗꯨꯝꯕ ꯀ꯭ꯔꯥꯏꯝꯗꯨ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯎꯕ ꯇꯧꯗꯅ ꯂꯩ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯦꯟꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯌꯥꯝ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯝ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯖꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯗ ꯀꯃꯦꯟꯗꯁꯨ ꯏꯔꯛꯑꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯀꯃꯥꯏꯅ ꯏꯔꯛꯀꯦ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎꯃꯤꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯅꯗꯅ ꯃꯥꯏ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯗꯤꯌꯥ ꯃꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯄꯦꯖ ꯍꯥꯡꯉꯒ ꯄꯥꯎꯁꯤ ꯐꯣꯡꯅꯕ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨ ꯐꯣꯡꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯎ ꯐꯣꯡꯉꯛꯏꯕ ꯑꯗꯨꯝꯕ ꯒ꯭ꯔꯨꯞꯇꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗꯨ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯅ ꯑꯗꯨꯝ ꯎꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯇꯨꯕꯇ ꯑꯗꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯗꯨꯅ ꯄꯥꯎ ꯐꯣꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯔꯅꯦ ꯍꯥꯏꯕꯤꯗꯣꯔꯤꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯊꯣꯛꯂꯛꯑꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯝꯄꯅꯤ ꯑꯃ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯗꯤꯌꯥ ꯀꯝꯄꯅꯤ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯥꯎꯠꯀꯝ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯐꯣꯡꯉꯤꯕ ꯄꯥꯎꯗꯨ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯇꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄ ꯃꯦꯗꯤꯌꯥ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯖꯁ ꯇꯤꯚꯤꯗ ꯁꯟꯗꯣꯛꯄꯗꯣ ꯈꯛꯇ ꯅꯠꯇꯕ ꯇꯤꯚꯤ ꯂꯩꯇꯕ ꯑꯩꯈꯣꯏ ꯇꯦꯂꯤꯚꯤꯖꯟ ꯀꯦꯕꯜ ꯇꯤꯚꯤ ꯂꯩꯇꯕ ꯁꯦꯇꯦꯂꯥꯏꯠ ꯇꯤꯚꯤ ꯂꯩꯇꯕ ꯑꯗꯨꯝꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯔꯤ ꯌꯨꯇꯨꯕꯇ ꯁꯟꯗꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯁꯦꯝꯃꯒ ꯁꯟꯗꯣꯛꯄ ꯄꯥꯎ ꯑꯣꯏꯅ ꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯣꯡꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯃꯣꯏꯗꯨ ꯌꯨꯇꯨꯕꯔꯅꯤ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯄꯦꯖꯅꯤ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞꯅꯤ ꯕ꯭ꯂꯣꯒꯔꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯔꯣꯏ ꯁꯤꯒꯨꯝꯕ ꯄꯣꯠꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯔꯦꯀꯣꯔꯠꯁꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯌꯥꯆꯜ ꯂꯥꯛꯀꯗꯒꯦ ꯃꯦꯗꯤꯌꯥꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯉꯤꯕ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯃꯤꯆꯝ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯤꯆꯝꯗꯨꯕꯨ ꯀꯃꯥꯏꯅ ꯂꯥꯜꯍꯧꯕ ꯑꯣꯟꯊꯣꯛꯄꯤꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯃꯩ ꯀꯥꯞꯅꯕꯗ ꯍꯥꯠꯄꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯈꯣꯝꯗꯣꯔꯤꯕꯅꯣ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯄꯥꯎꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯉꯛꯄ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯁꯨꯝꯕ ꯊꯦꯡꯅꯕꯁꯤ ꯀꯅꯥꯅ ꯌꯥꯆꯜ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯗꯨ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯒ꯭ꯔꯨꯞꯁꯤꯡꯅꯁꯨ ꯃꯗꯨꯒꯨꯝꯕꯗꯨ ꯐꯥꯏꯠ ꯇꯧꯕ ꯉꯝꯕꯒꯤ ꯄꯣꯠꯁꯦ ꯑꯩ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯃꯦꯗꯤꯌꯥꯗꯣ ꯐꯣꯡꯅꯤꯡꯉꯦꯅ ꯍꯦꯛꯇ ꯐꯣꯡ ꯌꯥꯕ꯭ꯔꯅꯦ ꯃꯦꯗꯤꯌꯥꯕꯨ ꯁꯦꯡꯅ ꯂꯥꯟꯅ ꯑꯗꯨꯁꯨ ꯃꯤꯆꯝ ꯁꯤꯡ ꯆꯟꯖꯈꯤꯕ ꯃꯤꯆꯝꯗꯨ ꯍꯦꯛꯇ ꯂꯥꯜꯍꯧꯕ ꯑꯣꯟꯊꯣꯛ ꯌꯥꯕ꯭ꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯟꯊꯣꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯨ ꯀꯥꯞꯅꯕꯗ ꯁꯤꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯕ ꯄꯣꯠ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯕ ꯇꯥꯕ ꯊꯦꯡꯅꯕ ꯂꯩ ꯑꯗꯩ ꯑꯩꯈꯣꯏ ꯇꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏꯕ ꯃꯥꯒꯤ ꯃꯦꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕꯗ ꯃꯗꯨꯗꯤ ꯀꯩꯅꯣ ꯂꯥꯟ ꯑꯃ ꯆꯪꯕꯁꯦ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯍꯦꯛꯇ ꯐꯣꯡꯅ ꯍꯦꯛꯇ ꯆꯪꯒꯗ꯭ꯔꯥ ꯂꯥꯟ ꯍꯧꯕꯁꯤꯕꯨ ꯐꯣꯡꯅ ꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯥꯕ ꯊꯦꯡꯅꯩ ꯀꯅꯥꯒꯨꯝꯕꯅ ꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯑꯃ ꯌꯨꯝꯗ ꯂꯥꯛꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯨꯔꯥꯟꯕ ꯑꯃ ꯌꯨꯝ ꯂꯥꯛꯄꯁꯦ ꯑꯩ ꯉꯁꯤ ꯅꯣꯏ ꯌꯨꯝꯗꯨꯗ ꯑꯩ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯦꯕ ꯇꯨꯃꯤꯟꯅ ꯂꯥꯛꯑ ꯍꯨꯔꯥꯜꯂ ꯃꯥ ꯆꯠꯈꯤ ꯃꯥ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯇꯧꯔ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯕꯨ ꯈꯪꯍꯟꯗꯦꯕ ꯁꯤ ꯐꯥꯎꯕꯗ ꯁꯤꯅ ꯍꯨꯔꯥꯟꯕꯒꯤ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯩꯅ ꯊꯝꯖꯩꯅ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯥꯟ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯂꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯑꯋꯥ ꯃꯌꯥꯝꯗꯨ ꯂꯣꯏ ꯑꯩꯈꯣই ꯃꯤꯆꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯀꯅꯥꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯁꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯉꯥꯡꯉꯕ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ ꯋꯥ ꯑꯃ ꯃꯌꯥꯝꯗ ꯂꯥꯟꯅ ꯇꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯔꯛꯄ ꯄ꯭ꯔꯖꯥ ꯑꯃꯅ ꯀꯗꯥꯏꯗꯅꯣ ꯈꯣꯜꯂꯥꯎ ꯂꯥꯎꯗꯣꯔꯤꯁꯦ ꯁꯤꯁꯨ ꯈꯟꯅꯁꯤꯀꯣ ꯄ꯭ꯔꯖꯥ ꯑꯃꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯤꯕꯗꯨꯗ ꯃꯥꯒꯤ ꯑꯗꯨ ꯃꯔꯨꯞꯅꯦꯕ ꯐ꯭ꯔꯦꯟꯅꯦꯕ ꯃꯣꯕꯥꯏꯜꯗꯣ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯥꯞꯆꯔꯤꯕ ꯗꯇꯥ ꯏꯟꯇꯔꯅꯦꯠꯇꯨꯒꯤ ꯈꯨꯠꯊꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤ ꯕ꯭ꯔꯥꯟ ꯍꯥꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯁꯕꯨꯛ ꯍꯥꯏꯔꯣ ꯌꯨꯇꯨꯕ ꯍꯥꯏꯔꯣ ꯂꯩꯔꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯔꯣ ꯇ꯭ꯋꯤꯇꯔ ꯑꯦꯛꯁ ꯍꯥꯏꯔ ꯂꯩꯅꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯃ ꯐꯣꯡꯗꯣꯛꯐꯝꯁꯦ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯈꯣꯜꯂꯥꯎ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯉꯦꯅ ꯑꯩ ꯁꯣꯝ ꯃꯐꯝꯗ ꯂꯦꯞꯄꯒ ꯂꯥꯎꯕ ꯌꯥꯔꯤꯕ꯭ꯔꯥ ꯋꯥꯔꯤꯅꯤꯀꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯌꯥꯏ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡꯁꯦ ꯂꯧꯅꯔꯒ ꯃꯥꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ
madu kholaw du yamna thuna tabiba haitare yam thuna tabiba yam thuna ubiba yam mathau tai na khalle maramdi kari no haijarabada khoi social media sta khoina thengnari base kaino oi haiba tare kari khoi gi kholaw ma law base khoi gi laingak na kholaw se khoi gi kaino tawba haiba tare yam thuna paikhat piragadi khoi gi thok hanba yaba adagi kuina chatpa yaba maigi irang du thuna resanba yaba adagi lauri ba kholaw du kari no samna ba khudam oina haiba ST demand gi laure ST demand gi zai kya sure adoi tar de akoina masi kitang thuna paikhat pa yaba paikhat piragadi masi akoina karam mongda irang je lesanba yai gana khana de haiba natte ko khana birangani khali adu mayam si akoina laurok tringai koi action lobbiba watpa manba adagi serious oiba watpa manba adum se koi praja amoina thengna jabase phawe haitare adum mayam da koi na kai doba tare thuna lengak sina yam thuna si maitai khaki wanate every manipur da laiba furup khuding maki akoi gi mai magi pam da kholaw apam ba kholaw se koi tabi ma thau tai tawba da hoi manipur thugai ji manipur ka henji hair pa kholaw dadi madudadi kaidonungda madudadi akoina warosin purana honaroi dabani manipur thugai ge manipur ka henge aduga manipur dagi han dagi leijaramba furup singbu inthoga makoi gi oiba data oiba leiba am semni dagi separate tangani simba post arana pone simba post koi taw nabo honaroi dabani samna haibada ai mingoina dum panjage khoigi inawa khoigi Maheswar Thongnam Jamana Maheswar Thongnam Jam haije hoi ma political party amadi join tawre adubu hana khoina ujabda khoi inawsi khoi film komba album komba adumba dancer amoina adum khoi ui haibetare adubu hojiti political line du da khoina magi matana khoina ngangba gi right lete ko adubu ai ujaba kha du tam kaidena public platform da ko adu mahakna chen chongi basi political party yaugera yaurogera magi oiba level lama cheli ba chongi basti mada khoina pressure tawba darka oi chomi kana makana matang sadri chai haiba mayam su yaurokani madu mai magi oiba opinion ni tawbudo boy khoi hai ba khudimak si loina ra chatpa hinda tinner ga chatpa adagi tawde ada pot ama bor ka jin naksala bane mangna tar la abane si sio mayam je khoi kari karamba mona khoina khanaraga manipur gi damata kana putho adi kana tawragadi kana da parliament daga wangang bi bangam budagi fajana na pathokna kaina khoi khanaba yaba matang se khoi lae haiba tare adu simje akoina haije je media singse sengna haibada khoi social media pai bi bi se naw singsu wari ni aina thagaturiba isamak suni samane ai ngang du sida aina hai du sida mak ama yawgani ai ngang du loi chumi haibadi yade maramdi nan ngang du ran ba sisi yawe habu dum haibirak bi ai madum ba pot khoi se sana moina lo tasan ma lo san ba kasu kai bleitin khali sawbai mohutta kana mama na organization ama du da nang na tawri pot tu kitang phajadaba si leire nang du kitang semto aningi simai tawdi phajagadran khali admain hai tar gadi hai ribe xyz tu na so o akhoi si da kitang soira male si semdokse mai tawrga de koi hena tung koina amaga su yana tung koina sangna chamina ba yagani adu khoi tawri thabak su hena mayam gi support hena su phangba ngamba yai aduga haiba si ima leba ki dam ta koi seng thok na chong thok mena banga tanina akhoina chong thok iba si akhoi leba ki damak tani adu ta de koi misam praja gi wata ba hai si chumbra gaina siumba si tare tara thona nei na ba yaba samna abda khoi punamak ni ko no pi hailete no pa hailete mai angam ba thodang mayam da khoi longnari ada wari ni khoi social media da kana ma yekna ba mana hek ugura kan da nungai roi da ba ade bayal zakada ba ade central khoi doi government da si yango mai taina tawi sini gain utpa ya ba gi proof oi ba ya ba gi adumba posting ji yari ma khai khoi se media ki social media da yamna viral sarak ba thengna jai ado ma se ai sauning ba leiti sada masi sauning ba leite misti lan haibas da di khudemak yai haina akangai jina phongdong nei lan sta ko na pi ngang hat pa thengnai lan da mi kya ne hale jina pi ngang lan sida lan da di yai na hainei adubu hainai ba yai haiga jo khoi manipur da thoiba lan sida di akhoi mi kya sinara no hai kanda mapalam da sinari ba mong duga adumaina khoi yoba mata natri adubu akoina yawi yawdi rom da khanada bida wari ne khoi social media pai wi chinaw sina ine ai gi records ni ko photo yari ma khai aina si media sa aina si phongto oragadi aina e rogadi natraga aina si video thagal oragadi kana omba xyz spy cid intelligence singna asi posi
ꯍꯦꯟꯅ ꯄ꯭ꯔꯨꯐ ꯑꯩꯈꯣꯏꯗ ꯁ꯭ꯇꯔꯣꯡ ꯃꯣꯏꯗ ꯏꯟꯚꯤꯗꯦꯟꯁ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯂꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯅꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯠꯊꯔꯛꯄꯗ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯅꯔꯒꯀꯣ ꯄꯣꯠꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯆꯪꯁꯤꯜꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯏꯕꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯗ ꯁꯣꯏꯒꯗꯕ ꯀꯌꯥꯗꯨ ꯁꯣꯏꯗꯅꯕꯒꯤ ꯋꯥꯈꯟꯗ ꯂꯩꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤꯗ ꯎꯆꯤ ꯃꯆꯥ ꯑꯃ ꯁꯤꯕꯗ ꯃꯅꯤꯄꯨꯔ ꯌꯧꯀꯥꯟꯗ ꯁꯥꯃꯨ ꯑꯣꯜꯂꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯎꯆꯤ ꯃꯆꯥ ꯑꯃꯁꯨ ꯗꯦꯜꯂꯤ ꯌꯧꯀꯥꯟꯗ ꯁꯥꯃꯨ ꯑꯣꯜꯂꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯆꯤꯟꯊꯣꯛ ꯑꯗꯒꯤ ꯃꯤꯒꯤ ꯇꯣꯉꯥ ꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯈꯨꯗꯛꯇ ꯁꯦꯀꯦꯟꯗ ꯆꯨꯝꯕ ꯃꯣꯏꯗꯁꯨ ꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯨ ꯋꯥꯔꯤꯅꯤ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯏꯪꯉ ꯃꯇꯝꯅꯤꯅꯀꯣ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯡ ꯆꯠꯄ ꯃꯤꯗꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯑ ꯃꯇꯨꯡꯗ ꯃꯈꯣꯏꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ XYZ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯔꯣ ꯃꯤꯂꯤꯇꯦꯟꯕꯨꯅꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕꯨ ꯍꯥꯏꯔꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯞꯅꯕꯗ ꯁꯤꯔꯕꯅꯦꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯥꯎ ꯁꯟꯗꯣꯛꯄꯁꯦ ꯁꯤ ꯀꯅꯥꯅ ꯌꯥꯁꯜ ꯂꯥꯛꯄꯤꯒꯗꯒꯦ ꯁꯤꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯤꯡꯅꯁꯨ ꯄꯥꯎ ꯑꯃ ꯐꯣꯡꯉꯛꯄ ꯁꯟꯗꯣꯔꯛꯄ ꯏꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤꯅꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯂꯨꯔꯒ ꯊꯥꯒꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯒꯠꯂꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯚꯤꯗꯦꯟꯁ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤꯅ ꯆꯪꯁꯤꯜꯂꯤꯕ ꯑꯆꯨꯝꯕ ꯂꯝꯕꯤꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯂꯤꯂꯥ ꯁꯥꯟꯅꯔꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯄꯤꯕ ꯂꯩ ꯑꯗꯨꯒ ꯀꯨꯀꯤ ꯃꯆꯥꯁꯤꯡꯒꯤꯁꯨ ꯋꯥꯔꯤꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨ ꯍꯥꯠꯂꯝꯃꯦ ꯈꯣꯠꯂꯝꯃꯦ ꯎ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯃꯔꯥꯟ ꯄꯤꯁꯟꯕꯤ ꯑꯗꯩ ꯃꯣꯏ ꯄꯥꯔꯇꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄꯤ ꯅꯣꯡꯃꯩ ꯄꯥꯏꯔ ꯐꯣꯡꯗꯣꯛꯄꯤ ꯑꯗꯒꯤ ꯌꯨ ꯂꯤꯛꯂꯤꯒ ꯊꯥꯡꯒꯠꯄꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯔꯤꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯂꯣꯟꯗ ꯃꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯕ ꯊꯦꯡꯅꯩ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯅꯥꯅꯣ ꯀꯩꯅꯣꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏ ꯉꯝꯗꯦ ꯃꯗꯨ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯑꯗꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯌꯥꯕ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯐꯣꯡꯉꯤꯕ ꯂꯥꯟꯅ ꯐꯣꯡꯉꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯤꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯔꯦꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯇꯧꯔꯒꯁꯨ ꯂꯥꯛꯑꯦ ꯑꯣꯔ ꯇꯧꯈꯤꯅꯤꯁꯨ ꯈꯜꯂꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯃꯁꯨ ꯑꯩ ꯊꯝꯖꯔꯝꯒꯦ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯏꯟꯚꯥꯏꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ XYZ ꯈꯟꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ XYZ ꯑꯗꯨꯝ ꯄꯟꯖꯒꯦ ꯀꯥꯔꯟ ꯊꯥꯄꯔ ꯀꯥꯏꯅ ꯂꯩꯔꯤꯁꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯀꯨꯀꯤ ꯃꯤꯆꯪꯗ ꯂꯩ ꯁꯤꯒꯤ ꯃꯦꯗꯤꯌꯥꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯅꯕꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯁꯤ ꯑꯩꯈꯣꯏꯗ ꯍꯪꯉꯒ ꯍꯥꯏꯒꯗꯕꯅꯤ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯅꯤꯌꯣꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯣꯏꯕ ꯋꯥꯁꯤꯅ ꯋꯥꯔꯜ ꯋꯥꯏꯗ ꯌꯦꯡꯉꯛꯀꯗꯕꯅꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯥꯡꯉꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯄꯣꯠꯇ ꯑꯗꯨꯝ ꯑꯆꯨꯝꯅ ꯂꯩꯔꯒꯗꯕ ꯋꯥꯗ ꯉꯥꯡꯕꯗ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨꯒ ꯉꯥꯡꯉꯨꯕ ꯃꯇꯝꯗ ꯃꯁꯤꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯔꯒꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨ ꯍꯥꯏꯗꯦ ꯑꯗꯨꯗ ꯃꯔꯤ ꯌꯦꯠꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯃꯦꯗꯤꯌꯥꯁꯤꯗ ꯁꯨꯝ ꯃꯦꯗꯤꯌꯥꯁꯤꯅ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯑꯒ ꯌꯥꯔꯤꯉꯩ ꯃꯄꯥꯟ ꯂꯝꯗ ꯂꯥꯛꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯖꯟꯇꯔ ꯃꯟꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯕꯥꯏꯠ ꯄꯤꯔꯤꯕ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯒꯤ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯥꯗꯅ ꯈꯣꯠꯇꯅ ꯁꯤꯅꯤꯅ ꯂꯥꯜꯂꯤ ꯄꯣꯠꯇꯨ ꯆꯨꯝꯊꯣꯛꯅꯕꯅꯤ ꯀꯥꯏꯅ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯣꯠꯁꯜꯂꯝꯕꯗꯣ ꯃꯦꯗꯤꯌꯥꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯨ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯀꯧꯗ꯭ꯔꯒꯗꯤ ꯂꯥꯛꯄꯣꯠꯇꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯨ ꯂꯩꯇꯕ ꯅꯠꯇꯦ
ꯄꯩꯁꯥ ꯄꯤꯗꯣꯏꯅꯤ ꯂꯥꯛꯄꯤꯌꯣ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯤ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯒ ꯁꯤ ꯄꯥꯎꯁꯦ ꯐꯣꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯑꯆꯨꯝꯕ ꯄꯥꯎ ꯐꯣꯡꯕꯤꯌꯨꯅ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯗ ꯐꯥꯎꯕꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯂꯥꯛꯄꯤ ꯄꯣꯠꯇꯦ ꯑꯗꯨꯝ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯗꯒꯤ ꯄꯩꯁꯥ ꯑꯄꯤꯕ ꯃꯤꯗꯨ ꯈꯛꯇꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝꯁꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯊꯦꯡꯅꯖꯕꯗꯨ ꯑꯩꯅ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯍꯥꯟꯅꯁꯨ ꯑꯗꯨꯝꯕ ꯑꯐꯠꯇꯕ ꯄꯣꯠꯇ ꯑꯩꯈꯣꯏꯗꯤ ꯈꯜꯂꯨꯗꯕꯅꯤꯅ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯕꯨ ꯍꯣꯏ ꯃꯣꯠꯁꯜꯂꯝꯃꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯗ ꯃꯣꯠꯁꯟꯕꯤꯔꯝꯃꯕ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯊꯣꯛꯅꯕ ꯂꯝꯕꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯑꯐꯕ ꯑꯆꯨꯝꯕꯗꯨ ꯈꯛꯇ ꯏꯕ ꯍꯥꯏꯕ ꯑꯃꯗꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯆꯨꯝꯕ ꯐꯣꯡꯅꯕ ꯍꯣꯠꯅꯍꯟꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯩꯈꯣꯏꯅ ꯆꯦꯟꯖꯕ ꯆꯣꯡꯖꯕ ꯑꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯠꯂꯝꯕ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯁꯨ ꯆꯨꯝꯊꯣꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯥꯁꯇꯗꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯑꯇꯣꯞꯄ ꯑꯃꯅ ꯉꯥꯡꯕꯗ ꯆꯨꯝꯃꯝꯕꯣꯏꯗ ꯅꯤꯡꯉꯝꯕꯗꯣ ꯂꯥꯁꯇꯗꯤ ꯃꯩꯇꯩꯅ ꯉꯥꯡꯕꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯁꯨꯝ ꯂꯧꯁꯜꯂꯀꯥꯟꯗ ꯁꯨꯝ ꯆꯨꯝꯑꯀꯥꯟꯗꯗꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯏꯚꯟ ꯑꯇꯣꯞꯄ ꯌꯦꯛꯅꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯐꯥꯎꯅꯤꯡꯗꯕ ꯃꯦꯗꯤꯌꯥ ꯐꯥꯎꯕ ꯂꯩꯔꯕꯅꯦꯕ ꯁꯤ ꯂꯩ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯄꯥꯟ ꯂꯝꯗ ꯃꯤ ꯑꯃ ꯈꯟꯅꯔꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯑꯥꯗ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤ ꯆꯤꯡꯁꯤꯟꯕꯤꯔꯒ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯂꯩ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩ ꯃꯗꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯃꯇꯥꯡꯗ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯒ ꯃꯩꯇꯩ ꯑꯃꯒ ꯈꯟꯅꯕꯗꯨ ꯎꯕꯤꯗꯕꯤꯗ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯍꯣꯡꯕ ꯆꯥꯎꯕ ꯇꯣꯝꯕꯒ ꯆꯥꯎꯕ ꯈꯟꯅꯕꯅꯤ ꯁꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯀꯩꯅꯣꯗ ꯐꯨꯔꯨꯞꯇ ꯄꯨꯁꯟꯅꯔꯒ ꯋꯥ ꯉꯥꯡꯕꯤꯗꯕ ꯍꯥꯏꯗꯤ CSO ꯃꯌꯥꯝ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡꯁꯤ ꯍꯦꯟꯅ ꯂꯥꯛꯁꯟꯒꯦ ꯅꯠꯇ꯭ꯔꯒ ꯐꯅ ꯆꯠꯍꯟꯒꯦ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯆꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝꯕ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯉꯤꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯣꯏꯅ ꯐꯣꯡꯉꯤ ꯄꯥꯎꯗꯨ ꯀꯅꯥꯗꯒꯤ ꯀꯔꯝ ꯇꯧꯗꯅ ꯑꯔꯥꯟꯕ ꯄꯥꯎꯗꯨ ꯐꯣꯡꯉꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯌꯥꯝꯗ ꯃꯩꯇꯩ ꯃꯆꯥꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯀꯩꯗꯧꯕꯩ ꯁꯨꯝ ꯁꯟꯇꯣꯛꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯣꯏꯁꯟꯅꯦꯕꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯁꯤ ꯄꯩꯁꯥ ꯆꯥꯕ꯭ꯔꯥ ꯄꯩꯁꯥ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯔꯨꯝꯗ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯍꯪꯂꯛꯑꯦ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯦ 3ꯗꯒꯤ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄꯁꯤꯗ ꯑꯗꯨꯝꯕ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯀꯧꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯀꯤꯕꯩ ꯅꯠꯇꯦ ꯑꯗꯨꯝꯕ ꯃꯤꯗꯨꯗꯤ ꯃꯦꯗꯤꯌꯥꯗꯨꯗꯤ ꯐꯣꯡꯉꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯑꯆꯨꯝꯕ ꯉꯥꯡꯕ ꯋꯥꯗꯨ ꯀꯛꯊꯠꯄꯤꯔꯒ ꯃꯇꯦꯛ ꯊꯥꯒꯠꯄꯤꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕ ꯃꯦꯗꯤꯌꯥꯗꯨꯗꯤ ꯑꯩꯈꯣꯏ ꯁꯝꯅꯕ ꯃꯊꯧ ꯇꯥꯗꯦꯅ ꯂꯧꯏꯀꯣ ꯑꯍꯜ ꯑꯃꯈꯛꯅ ꯍꯥꯏꯕꯤꯔꯝꯃꯦ ꯃꯗꯨꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯤ ꯑꯃ ꯂꯩ ꯃꯩꯇꯩ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤꯁꯨ ꯌꯥꯝ ꯈꯪꯕ ꯄꯟꯖꯥꯕ ꯃꯌꯥꯝꯁꯨ ꯈꯪꯉꯅꯤ ꯍꯝꯔꯤꯛ ꯄꯋꯥꯅ ꯃꯥꯅ ꯍꯥꯏ ꯃꯦꯗꯤꯌꯥ ꯑꯆꯧꯕ ꯀꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯥꯎ ꯁꯟꯗꯣꯛꯎ ꯄꯥꯎ ꯐꯣꯡꯉꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯆꯧꯕ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯗꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯀꯧꯗꯕ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯕ ꯃꯤꯗꯨ ꯈꯛꯇꯒꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯗ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯁꯟꯗꯣꯛꯏꯕ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯇꯧ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯨꯅꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯟꯖꯔꯨꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯕꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯃꯤ ꯑꯇꯣꯞꯄꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅೋ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯦꯗꯤꯌꯥꯒꯤ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯒꯤ ꯂꯥꯟꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯇ꯭ꯋꯤꯇꯔꯁꯤ ꯑꯦꯛꯁ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦ ꯑꯦꯛꯁꯇꯁꯨ ꯃꯌꯥꯝ ꯑꯃꯅ ꯈꯪꯍꯩ ꯃꯌꯥꯝ ꯑꯃꯅ ꯂꯥꯟ ꯃꯈꯜꯅꯤ ꯊꯦꯡꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯄ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯊꯦꯡꯅꯍꯧꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯋꯥꯕꯗ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯑꯩꯈꯣꯏꯅ ꯆꯠꯄꯤꯅ ꯍꯪꯕꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯨꯃꯤꯠ 10 ꯁꯨꯔꯛꯄꯗ 20 ꯁꯨꯔꯛꯄꯗ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯁꯨꯔꯛꯄꯗ ꯊꯑꯣꯏꯅ ꯍꯟꯖꯤꯟ ꯆꯠꯄ ꯉꯝꯕ ꯃꯤꯁꯦ ꯑꯝꯇ ꯌꯥꯎꯔꯛꯇꯦꯕ ꯁꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕꯗꯕꯨꯗꯤ ꯍꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯐꯣꯡꯗꯣꯛꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯨꯞꯄ ꯃꯈꯣꯏꯕꯨ ꯌꯦꯡꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯇꯧꯗꯨ ꯌꯦꯡꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯛꯑꯣꯏ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯇꯨꯝꯃꯝꯕ ꯐꯃꯨꯡꯗꯨ ꯍꯥꯡꯉ ꯂꯩꯍꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯄꯥꯅ ꯇꯨꯝꯃꯝꯕ ꯐꯃꯨꯡꯗꯨ ꯍꯥꯡꯉ ꯂꯩꯍꯧꯗꯣꯏꯅꯤ ꯃꯥꯏ ꯆꯥꯛ ꯄꯨꯈꯝꯗꯨ ꯀꯣꯜ ꯂꯤꯛꯇꯨ ꯍꯥꯡꯉ ꯂꯩꯗꯣꯏꯅꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯆꯥꯛ ꯊꯤꯔꯝꯗꯥꯏ ꯃꯇꯝꯗ ꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯋꯥꯔꯤꯅꯤ ꯌꯥꯎꯔꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯁꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯅ ꯂꯥꯟꯅ ꯐꯣꯡꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯀꯣ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯀꯃꯥꯏꯅ ꯅꯪꯅ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯉꯤꯅꯣ ꯀꯥꯏꯅ ꯁꯟꯗꯣꯛꯄꯤꯕꯅꯣ ꯍꯥꯏꯕꯒꯨꯝꯕꯁꯤ ꯈꯤꯇꯪ ꯆꯈꯠꯍꯟꯅꯤꯡꯉꯤ ꯊꯤꯒꯠꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯖꯩ ꯑꯃꯗꯤ ꯍꯤꯡꯃꯤꯔꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ
ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ